Akashbani Imphal Nayani Devi na pau pajari ahanbada maru oiba pau Pradhanmantri Narendra Modi na ngasi Gujarata lupa koti lising yakai mga sangmaronggi chawkhat harangi project kaya sanggagani kharagina jata hungani Kendra gi Shiksha Mantri Dharmendra Pradhana hairi English ngani kuntaret phawi manungda Bharatna malemgi khwaidi chawwa ahum suba economy oinaba hotnari Nupui singbu ngak senduna thamnaba lupa koti lising ama chama marphurongi scheme makhaja thanaba kendrana ayaba pikre amasung kendra gi lawu singu mantri Arjun Mundana hairi manga suba tangka ki oina lomi singa wari sananaba sarkarna sem saduna leiri Pradhanmantri Narendra Modi na ngasi Gujarata lupa koti lising yakai mga sangmaronggi chawkhat thaurangi project kaya sanggagani kharagina jata hungani mahaki khongchat aduda Pradhanmantri na Ahmedabad Mahesna Madi Varanasida tongan ba chawkhat thaurangi project sing hudokani Pradhanmantri na Ahmedabad ki Narendra Modi Stadium da pangthokadaba Gujarat Cooperative Milk Marketing Federation Amul hairaga hena khangnaba federation asigi Golden Jubilee celebration da su saruk yagani thauram asida lomi lak amali singkun manga hena saruk yaraba yai Pradhanmantri Narendra Modi na Bharat made phase 2 Gujarat Fiber Grid Network Limited su hogdokani Pradhanmantri Narendra Modi numin inigi oiba khongchata Varanasi ngasi chalagani mahake khongchat aduda lupa koti lising taromdoi henbagi project sing kharana jata hungani kharagina sanggagani hairi Pradhanmantri lakpagi mangoina na maphamduda akanba security ki jekin thorang sullau khatle mahangna Varanasi da leba National Institute of Fashion Technology ki jata su hungani District Legal Services Authority Bishnupurna Sathiga Punna Kusamnaduna Nongmagi Oiba Orientation cum Sensitization Meeting with Legal Service Providers on Transgender Person Protection of Rights Act Lisingani Taramapan and Rule Lisingani Kun Ngasi Bishnupurgi Court Complex ta Pangthokli Thauramasida Bishnupur District Bar Council ki members sing Bishnupur District ki paralegal volunteer na chingba saruk yari New Delhi da hojik chathariba Indian flagship mifam Raisena dialogue ki nini janmanumita tongan be hiram chingi matangda makhatana khana nainagani new value chain electronics ecosystem prosperity the new south partnership solving the energy trilemma affordability availability and people na chingba hiram singsigi matangda khana nainagani hairi Bharat amasung Greece na lising ani kuntra phawgi manungda lalol itik tawnabagi chang hanadagi saruk ani hengat hanaba yanakre Pradhanmantri Narendra Modi amasung Greece ki Pradhanmantri Kyriakos Mitsotakis na New Delhi da ngarang mihut kangbugi thakta waris hanabada wafam si yanakhibani unaba duda leibak ani makna space pharma shipping communication defense agriculture maritime amadi air connectivity na chingbada amaga mating pangnana bawafam khanakhi Kendra gi Shiksha Mantri Dharmendra Pradhana hairi English ngani kuntaret phawi manungda Bharatna malengi khwaidagi chawwa ahum suba economy oinaba hotnari All India Management Association gi humputaruk suba foundation day amasung taranipan suba National Management Day gi thoramda wa ngangladuna mantri na hai Viksit Bharat ki pandam si phangnaba honabada miyam punna chungsin minaduna punna thodang lominaba tangai phate mahangna hai lakadaur bechehi kun mangada economy hengat hanaba honabada Bharat bu kanagumba amatana thingba piba ngamloi laibaki oiba pandam sing phanganaba honabada punna thodang lominabagi hainabi asina lakadauriba mirol singda paujel ama piragani haina su mantri na phongdokhi Med Department na hairi laibak asigi awang nongpok ki raja sing amasung nongpok thangba mafam singda hayeng phawba akhak araw yauna nongchuraba yai Tabiri Bapawasi Akashbani Faldagini
Ministry of Home Affairs na pukhalakba nupi simbungak senduna thamnaba lupa koti lising amaga chama marphurongi scheme maghacha thanaba Pradhan Mantri Narendra Modi na lujingba Mantri Mandalgi mifamna ayaba pikre umbrella scheme asi lising ni kunmathoi kunithoi dagi lising ani kunmanga kuntaruk phawi oina chathagadabani mifam loiraba mtungda pawmising da wangang bada information amasung broadcasting Mantri Anurag Singh Thakur na hai scheme masigi makhada pung kunmari chup na hangba emergency helpline service chamatara ni thoi yauri mahangna makhata na hai scientific oiba mawongda amasung matam chana investigation taunabagi damakta cyber forensic science laboratory sing Pune Chandigarh Kolkata Delhi Kamrup amasung Bhopal da hangdoklagani Yendragi Lau Singu Mantri Arjun Mundana Hairi Khongjang Silib Lomi Singa Matangi Tangkak Tawaris Hanabada Minimum Support Price LSP Amasung Crop Diversification Yauna Tongan Bawa Funkayagi Matangda Kanagani Social Media da Tagat Pawaro Lamada Mantrina Hai Manga Suba Tangkaki Oina Lomi Singa Waris Hananaba Sakana Sem Saduna Lady Maramaduna Khongjang Silib Lomi Singna Santi Lena Tabak Tominanaba Sri Mundana appeal taurakli Lomi Singi Khongjang asiga mari lainana Santi Raksagi Pibanda Akai Bathokandanaba Tabak Lokanabasu Mahakna Punjab Sarkar da Takshili Hiramasiga mari lainana Matalegi Maikei dagi Raja Sarkar Singda advisory amasu Thakre Hairi Ngaksel Mantri Rajnath Singhna Santi Purangnabagi damak Malengi miyamna punna thaudang lomina naba takshili Visakhapatnam da ngarang multination exercise milangi tarani thoi suba edition hogdokbagi thoramda wa ngangladuna Sri Singhna hai armed force Singhna lan thengnabaga loinana Santi thamnanaba machilani longba thaudang yari Mahangna hai Malengi thakta pangthokba military exercise Singhna leibak singi marakta marup mapangi oiba amasung ngakselgi lamda tengbang pinabagi thabak singda chauna kanaba piri Bharat Mahasagar lamdamda pamdaba thaudok sing thorpa matamda Bharatna khulai thuna jangchinduna thaudang yaduna lagdi haina phongdokladuna mantrina hai Bharatna Biswamitra gi thaudang lawduna isingi lam asida Malengi oina thengnaba khudong chadaba sing hantha hanaba makhatana honakhigani National Human Rights Commission na nongchu Bengal Sarkar da Sandesh Khaligi Hingsagi Taudoka Mari Laina na notice sama issue tawkre Commission na Rajagi Chief Secretary amasung Director General of Police ta Chayol Marigi manungda pakhumpiraknaba hairi National Human Rights Commission na hai nupi singda onabegi thaudok adu thijannaba commission gi mihut kangbu ama Sandesh Khalida chatlagani Space Kilamda Foreign Direct Investment FDI Chada Chama Yohanaba Kendra Sakarna Ayaba Pikre Machi Bharat Sakargi Atmanirbhar Bharat Pumapung Phanabagi Damak Paikat Pakongtangni Pawmising the Wangang Laduna Information Amasung Broadcasting Mantri Anurag Singh Thakurna Hai Amendment Asigi Makhada Kanagumba Investor Singna Bharat ki Space Company Singda Sel Thadaba Yaragani Hello India University Games Astalakshmi da Punjab University na Nupagi Basketball da Sanagi Takman Phangle Ngarang Guwahati da Sanakiba Final Match da Punjab University na Madras University bu Maithiba Pikibani Karnataka ki Jain University na Senjangi Takman Phangle Nupigi Basketball da na Jain University na Madras University bu Maithiba Piduna Sanagi Takman Phangkre Mari Subak Hello India Winter Games Jammu Kashmir gi Gulmarg Uparajapal Manoj Sinha Hudokre Kendragi Youth Affairs and Sports ki Raja Mantri Nitish Pramanik su Hudokpagi Thoramda Saruk Yakhi Numit Mangani Jataga Daba Games Hasida Masana Kunda Athoi Ehenta Nagani Games Hasida Tongan ba Raja Sing Amadi Union Territory Singdagi Sanaroi Lising Amarona Saruk Yagani Aroibada Maruaba Pau Mohana Pradhan Mantri Narendra Modi na ngasi Gujarata lupa koti lising yang kahimanga sangmarongi saukhat thorangi project kaya sanggagani khargina jata hunggani Kendragi Shiksha Mantri Dharmendra Pradhana hairi English singani kuntare phawi manungda Bharatna Malengi khwaidigi chawa ahum subai economy oinaba hotnari
ꯅꯨꯄꯤꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯂꯨꯄꯥ ꯀꯣꯇꯤ 1,140ꯒꯤ ꯁ꯭ꯀꯤꯝ ꯃꯈꯥ ꯆꯠꯊꯅꯕ ꯀꯦꯟꯗ꯭ꯔꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯎ ꯁꯤꯡꯎ ꯃꯟꯇ꯭ꯔꯤ ꯑꯔꯖꯨꯟ ꯃꯨꯟꯗꯥꯅ ꯍꯥꯏꯔꯤ 5ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯔꯀꯥꯔꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ